ayuksida thoithoigi sangom lawirugena laine tu am kanogi gari marumda leba dukan masaje asidagi sangom laigidoine aduga lapoi kharaga lawige tu sidagi ahan am lai uncle ji khoina chahawga pi haba ahanduni sidi lapoi lawra chalage to ayuki thabak wai sitpana sitpa adagi atopa gari sengbana sengba sida lairiba gari sengi myamji gari marta khoigi di yaugde ko to lapoi ga sangom laire Ojino muk morning ki duty ne khoi nungti ki port sing ge sing khar ga chai biram ge do hore nung dawer amuk chai duine khoi gi yende massage na maro ma yende massage yom pambi khuding gi chong thore ije ngasi thabam leitramina hojikti phuktat pada thabam oirawni se yende macha myam jeng tu akhoi si deida khoi sabdo tu yam jawbdo hojik khara keno togre masem phakre akoi makhada anobo hongpa ma leye quarter ma ado kaidoge bu kanam ta hairam dana moina mi kawraga lona khoi je lokna ba na loina thugai le maduda khoi yumlona ba taiga loi khanarak tana hadi noina lokke herju mi keno tor mu yadra han hairam mu yadra thong thonau lonjandredi khoi de imung de loi changoidra ana ai khatnabju am kideba khoi makhada lebdu pura daku ne moi kanguje ai tamoi ge sumnam sasam gi type to ba to bodagi police ka kaunare police ka kaunar kanda adumai toroga makha tabdi hojik lokthabi araroi noina togdong ne department da harga department min togdong ne na haibadagi moi lokthagi tre tumin laigre ade asilo erga amu kaidauge bu to sidai da haino pambi leje nan hana kaidoge son ge haino ma hawri si haino pandi pali bne ko ado kayam chakhutage da sigi haino ge asona kan ma sa thangbuji mi ason mi gi atoprom leiba haino je moin kaidoge bu chatlaga loi hektatpa adoga songi akhoi rom thangba haidi ma gi rom thangmajina amta hektaba asongi mi gi du amu khanare akhoi rom thangba kaidoge he ino noi rom heu yadrana adu ju ikai buga khangdage ondanara pangata khatnaba adoga ngarang na mo akhoi sida la amaga akhoi gi sima thaki mapai da pano heno jo loi hektal la chat ki lerme ambu pandri to amarakta masa amara ani ra keno kha amar khar wang na pali asongi heno ga sidi am palimne asida di keno to adi maga nakpa jaga ga am ta lem tha da mana loi ka khatna je loi hobine ba ada manaru police ka ta aju ikai ba khangde ba moje police na ju am thingangam gur jani adu ikai ba kaim khangde mana heno ji hekna ba hona ba akhoi gi asi nakupi ga loi namak yamna budinate ma khongpham amani ne khairame ado aina budi semaga kanu tawram ising session bigrawn do yam takote moje ado hai roga ju adum ikai ba khangdam ni na hajine akhoi chumna khana babu na yam thi khana garjani police bok taknari ne adu roga ju mai ikai ba kam khangde ba ado mi atai me amna moje nusidam na loren hongok pa ju kuidri handak kui atopa jaga dagi hongok pune akhoi si kolon video ju khara kisidagi ko ata pareng khar chatlaga moi ramina asmoi chakhib to fareda moi do lemina ba yam wabni an hainare na amaina mutaw as berani mi je khar chakhota mi je dum mapam khudingi thoklok bujan to hojikti sit na le tu am ta pandre kaino ni haino ju pi bani ba yamna moina kaino to ge ju adum sa ge ju kanam kaim haidong nati moina zawda adu ju khar mapung pharga chawraga asang ba moi achar bu semgira ma chagra khar chawraga mu adi kanam kaim hairojana adu mabuk to phatmanda bagi min he khrani pakhatana loina ma khektatna sitna le masam chajing de asongi mi gi thangna bagi jidi pali asidi phanam pali duga akhoi atopa sidai de leminariba atopa kwat kaino jingje yimlona bujingje sidi kaino to weba are are loina mak chamin na ko moi gi da hobu jo khoi de piba akhoi da hori jingju loina mak thinara chamin moi khaktane tongan tari kana de se ado akhoi ngasi nga koi thogi ge walking hak cha thogi ge purana kila adu ulakke akhoi na ngasi laiba mafam jina Delhi gi purana kila haiba mafam dune thaina ning thobalingai da lanban oiram bani haye ga gan haiba da du si yengba lak la ini ngasi di mafam je
manung chang'e haje manung chang'e blessiga mamaga manung chang'e yenge India gi flag achowa masu sida leire maham je yamna ingna chikna yamna nungaiba hadi jaga je yam chawbagi mi di la ineba aduga jaga je yam chawbagi mi je yamna leitaba manbadu nungda wairam ayuki nungda wairam gi nga ka sum koi thokpada yamna nungai gadaba mafamni object microphone jai mu paijar age ma heroin sarga mukta chatki adudani ma kano tor post ka tor ka chatlan ge si koi film daga yam yaw mong dane object chatli je catwalk ni ma je catwalk la atra dog walk la madi hoire si nunglat ka phao phao chatki si koi object ain tana nammi ni si dai ma ko chen se la ni mamam sa asnyo asphadi faje he si khusao ni matam du de ong kamai charam ni si je akhoi ge adi hauji ki sumaina machine ade adu ada kaina ka su lei ponte ba adu matam du de ong kayam wan charam ni adu su hauji matam da bokta sa ba wa ga da mong da ni charam ni je yam phaje yeng bada si dai jana akhoi ge lanban ge makha ji da kano tor mi phaudo ga chatna bagi ju semba si da khoi marani thokle si mai konung ni si dai marani ji ada mamam cha chali ji si na iru jaba moi de kai no ko ju khangdre ano ba cafeteria si na ujik lek ama lei akoi bedu da si gi lek si dang si gi video ji lo shalage bye